Chahi khudingi pangthokliba lamdam asigi khwaidagi chawba kumhai ama oiriba Ningol Chakouba kumhai asida matamgi ahongba matungina ahongba kaya lakli ahongba kaya asina aikhoigi chatnabi natamadi kumhai asigi asengba masak adu manghannabagi maram oirabra haibasi khananingai oiri hiram asida paudamama Hiyangai nini pan banumita pangthokliba Ningol Chakouba kumai asida nungsinabagi achitpa langla ama yaubagi mathakta lamdam masigi phajakhraba chanabi amadi nat kaya yomduna yauri adubu Ningol oibisingbu chak kaunaba paw haiba chatpadagi hauraga khudol pot tamjaduna mapam lamdam thadoklaga mayum maikai panglakpa faubagi manung asida ahongma kaya ama uba phangakli matam amada Ningol oibisingbu chak kaunabagi-damak mabung mopa oibisingna kwa tanga semduna Ningol Chakouba lakpiyu haina paw haibagi chatnabi adu ngasidi tapna mangsilakpagum tawri abuk kongkwa sibu sipi bro yamna kamai taw kongkwa je nahawaidi mi amamamna pubaje adum kwa kongkwa je chimtanaram hujikti kongkwa je chatnadre jada oina loina jada oin chakre kongkwa daibidre nahawaidi koi di matam dugi haitare chatna ba kwa luman da yo merega kwa ga ji phajana tanga ka yalaga machung ka khaire raga ai puraga paton taw Ningon gi mayum da paton taw chalami hujikti adu tokra phone da khara hai adagi adam tawgidre matam dugi Chakouba haiba se chinna haina pote kwa tanga puraga mabung mopana laktana machan dugi machi dugi mayum da lakpado aduki matik thammoi se nungai selina nungsiba se adu chingjalin ne ko hujikandi adugi nungsinaba du nungsinarasu thainagi nungsinaba duga di wanare waledi phone da haire kachen da laga haire re koi kachen phamamina adagi lakpata su kwa nung dokhanai do yaudre tinna hairamne di khara chilang khalama na kwa mathokoi poro kholo haiba sigi nungsinabu du jishu nungsinarasu thainagi nungsinabu duga di khara khetlareba Yum pan khraba Ningol oibisingbu mahakki mapamda kauduna mabung mopa machin manaw amadi mama mapa singa mathel lukoi langduna chak chaminaduna Ningol oibisingda ngamjaba khudol tamjaduna yaifa thaujal pijaba asina kumai asigi mapong oiba masak oirabasu kumai asigi manungda yauriba lamdam masigi phajaba chatnabi kaya asisu aikhoina yokhatpagi mathau tari culture jidi hongni adu ju hongpada mana positive no hongpadune ba khoina phaba haise aduna madi hongadawni but positive ogadawne ba aduda hongoidaba ju mayam yawriba kudamoina hojiki Chakouba lakpiyo na paw pi bichatpase masida kwa tanga ma toraga magi mopa oigera adigi imungi mi laga paw hairabase mopa na gadi khorom na tawjeidana masiju khoi thaina di ngasi che da paw chatnabase khoida chatnalon chatama kaiba dong tawnayeba ko sakholawi matungina saida cheda tawbane aduna cheda baton khatledana arano khudi ngakpi gani gaina khoina long khongdong bagi baton da yawrise aduna hai leina adegidi adumaina kwana yamona kwa sine kaigumba magi paw piba kaigumba magi baton tawbasidi kwa tanga ma tawraga katnabasineba aduju chumnagi hojikangi kwa jardas di natedana aduju sumchana bimo laadi phatabasu leiko aduna adugi baton chatpagi magi intrinsic values do adu sigumbagi tradition jidi ai kaiba phaten khale adagi phone de haibagumba ade whatsapp te tawbugumba sigumbadi su yarangai di tawbido magi phajabaji nga agadum chatpaji mathau tayen khaleba kumai asigi phajaba masak mangdanaba amadi laida ina khunba pumbana wakhalda makpa yauduna kumai asibu yaujaba yanabagi-damak khudol pot pibada hidanabagi wafam amadi Ningol oibisingna mapam lamdamda Chakouba chatnabagi-damak fijet leiteng sembada hidanabana chingba wakhalon kaya asi lehindaba haibase maru oiba wafam oiri
ahongba kayagi marakta afaba ahongba kaya yaudabasу natte makoising adugi marakta lamdam asida sajaba iyong pising Ningol Chakouba khudol oina tamnabagi chang hengalakpa amadi kumai asiga mailenina lamdam asida nga puthokpagi chang hengalakpa asisu amani adubu lamdam asida puthokchaba ngamok tuan ba acha athak kayagi mahut sinduna mapan lamdagi pusulakpa plastic yomlaba pochei kayana mahut chinkhiba asisu aikoina ubu phangli Kabuk sibak sadre pudre hojikse lamdigi pothok karimda laipre asomdei lakpa koi songge bo abok nungbo lapoi latang akoi Manipur pothok ti ipu bunadre chawgraba kumai sida in terms of crore chama mathak tingduineba dakhina tawbadagina phije chakse leibadagina adagidi chaba thapgi poche leiriba kholi mayam pullaga aduna sigumba yam akhanaba khwaidi chawba economy ga mari leinaba khoigi kumai phiong sidi tradition ju kahendaba adugo senthum ji manung da leinaba honobasi iramdam sigi miyamna mathau taina khanjage khoigi pot lafoyama adegdi komla adegdi akhoi sida sem saba hainga nunga na khoigi imaibil na sabal ladu ge thaina punarambado adui moto hojikan sida package gi pot miyam pu buse masigi chanabi jidi khara tokpa phayen khaleba mapan gi pot ta chana bagi loi pu gi posidi loi na maksida masi khara loi yawbadaba पैसाजी मपान दो खम चलेबा ख्वाइदे तांग कुमेनी पृथ्वी की मफम मते दे कसु लेतबनी अन मोंदी यार माय चैनल लॉन्चर बाटोन तोबदगिना दखिना तोबदगिना अदगिरि साक साबदगिना हलक फावबगी फजबसे मसी मांगन बिदनबा इना दमाइन थमजगे अखोई मियोई बना मतमगी अवोन मतुंग इन्ना अखोई की पुंसिरोलदा तोंगान बा अहोंग कया अमा थेंगदुना लागली अदुमकु हाइदिबा अहोंग मुसिंग असगी मनुंगदा अखोई फजखरबा नाट अमदि चनबी कया अमा लुफनखिबा मांगनखिबा बसे अखोई पुनमकी लाइबक थ्रीबने मणिपुरी ख्वाइदगी चावब कुमैसिंग मनुंगदा मोइरिबा निंगोल चकौबना लाकप मतम अमदा अबोंगपा ओइबसिंगना क्वा तांगा यादलगा कोंक्वा हापलगा असेंग फी अमना योमलगा पाव हाइब लाखिबा हाइबदि निंगोल चकौबगी पाव हाइब लाकप मतमदा मसिन मपा ओइबा अनिगी मरकता फाउखिबा नुंसीबगी असेंग इथिल अदु हौजिकी लेरिबा मिरोल असिना फाउरिब्रा हाइबसे याम चाउना हनिंगाय ओइबा वहंग ओइरे मरम अदुना अखोगी चटनबी नाट अमदि लमदम असिदा साजबा लमदम असिदा पुथोक्सबा चाना थकनबा अमदि फिजे चकचा कयामा योखत्पता नतना हाइरिबा पोचैसिंग असिबु अखोगी कुमैसिंग असिदा सिजनरकांदा अखोगी इपा इपुसिंग थंबिरंबा फजखरबा चटनबी नाट अमदि मखोगी फजखरबा लिकलम कयादु इल्लबा मतमदा कुमै असे मालेम सेनमथोना खंगमत नतना अखोगी लमदम असिगी मियामना कुमै असिगी असेंग मसक अदु उबा फंगलकांदा कुमै असिना पिरो पाउजलसु मियाम पुन्ना फंगबा ngमगनि हाइबसि अचेबा थाजबने किमा पर्सनल के बिजनेस लोने परम जरीबा आई किटमयum premchan impact news imphal